Ya nó em đây không đâu Sangnai Manipur gi AIB aduga akhoi multi personality oina su khangna riba MK Binodin haibiram ba makhaklei phiran se kanara sinaram sige ngasi phauja khau ikhai da torbung da akhoi leiriba khunja khungak liba isinau singi damakta Sisian Forum Peace Committee gi maikai gi thinjarak liba chana thangna ba acha thak sing si akhoi na adugum laba phiran paiduna Manipur gi tungi damakta lamjing doriban ha sing do adugi puring thogu chaba lakchabani akhoi na chauthokna yengudrabasu picture na yenglabada Manipur khatagi sudi yenglabada ngasi India gi oinadi Manipur dagi maitai ko phuruma mutkibada akhoi gi chahi lising ahum gi history leje hairagasu lising ani gi history lei hairagasu Maliam da akhoi na polo khudol tami hairagasu maitai ko phuru mutkibada India gi demographic position da kemna sokona tabanena ngasi akhoi gi kan hona jariba akhoi gi maitai isanau singna masing handarka matamda politics haibasudi number game da chatpani maitai na masing handakibada tongan phuru amana masing hengalakpada makhoi da dum chatkigani haibase mase akhoi gi thajajabani aduna akhoi gi isanau sing phiran paiduna lanjang lanpham da mai pangraba changsan minase akhoi masing handaba yade aduga akhoi gi lamsibu loksan gine lakliba mathong marom khangdaba adugum proof sing adudi maru phangna mothanna ba akhoi changsan minase haibase masigi pandana akhoi changsan lakpani leptana changsan gi se Manipur da leiriba akhoi gi isanau sing amata sokpa yaroi Manipur gi lomjing purin oiriba akhoi maitai sing amata sokpa yaroi akhoi tingjang kaijang dana afaba purum am oina makhata na su leigise adoga yengna basingudi maru phangna mathacha haibase Sisian Forum Peace Committee gi maikai dagi paujena pijari si leibiriba Manipur da leibiriba chinau dati mutumak Manipur gi metai macha amo ina ina haijaning badi metai proof asida leibiriba metai pudumak kuirabosu tha ahum phajale basida ngasi sarkar gi maikai dagi su leiriba chinau myam leibi maikai dagi su si khoi gi torbung ji pisida leiba khunja khara sida moktana lanse ithanda thengnau haibagi type ta lei ngasi bogda mayam leibiriba mayam sida miyeng khara yamna changbi ba pami changbi di habni te changbi adubu puna mang ngasi sida leiriba sidi torbung GP sida leiba state amaga thengnaba dawna Churachandpur district amaga GP amaga tang thengnaba dawna ngasi bogda leiriba akhoi gi sida malam ta khoi nipu yakai sina tana mi se popa leijate aduna sarkar gi maigai dasu khoina haiba ya ba haijare state ki force se kitang su mateng tobio na haiba ya ba haijare deploy tobio na ngasi bogje asigi kana basu phangba leite adudagi akhoi gi sida leibiriba akhoi gi leiriba jati maitai khunai khudingmak sigi mayamdagi mateng se niba matam sida lakpidabadi nate tawbodabu nomakhak laaga chakhibadudi kai kanaba kaisu lehaude khoida ngahak mayam lakani ihoje tawbiramaga lehaubu khunja khoi khatang ta dasa se tawbu iframda ngawbu iframda lei asi bo lei basida adubo aina haijaningbudi ngasi leibiriba akhoi gi metai fruit ajiba jati sina akhoi gi si torbung GP sida thengnariba Churachandpur district amaga thengnari sida maru oina thodang yari ke dilahoningi akhoi gi di sida jati se metai se thanda nate sida thengnari base GP mathanji torbung GP ji gi na mathadagi nate ngasi lan thengnari base asi atang haijaraga ai sin loisa